Arambai tengol na lamdam masigi miyam gi yaifana bapakat liba tongan batabak singi manung channa kaksing district ki ilang khang popi amadi yangdongi laikai anigi maru oiba laifam len oyeba ivudo pangal bagi sanglen gi floor achang baseba puthuk laga tawkrai nauna floor tawraba sanglen adunga se wakching gi noma pan banumit asida laibung ka bagi thoronggaloni na miyam da sinake thoromadu ko mailena lai committee gi secretary ilang bom mangina phongdorapada laikai ani asigi amata ngairaba laibung asi matam kuina select jabana maram oraga floor to bangam dana lakhi bani adubu lai committee laikai club amadi marapa bising na arambai tengol da haizaru badagi achangba sel puthuk laga committee amadi club marapa bising glonena thabak asi sukhi bani masigi damak arambai tengol gi isa singi thagatle loinana floor to ba sina laibung asina tha khudingi noma panba numita miyam punduna khul amadi khunai gi maramda khananaina ba singdasu hena khudung charagani masigi mathakta atopa tonga ba thabak thorom kaya da su sisinaba yaragani haike